ꯀꯣꯂꯦꯖꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯔꯇꯤ ꯏꯟꯗꯤꯚꯤꯖꯨꯋꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒꯤ ꯆꯂꯥꯟ ꯇꯧꯕ ꯏꯟꯗꯤꯚꯤꯖꯨꯋꯦꯜ ꯑꯦꯀꯥꯎꯟꯗ ꯊꯥꯖꯤꯟꯕ ꯍꯥꯏꯔꯤꯕ ꯄꯣꯁ 13 ꯑꯁꯤ ꯑꯅꯧꯕꯁꯤꯡ ꯑꯁꯤ ꯍꯥꯞꯆꯟꯅꯕ ꯊꯧꯑꯣꯡ ꯁꯤꯜꯂꯤꯕ꯭ꯔꯥ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕ ꯅꯥꯎꯔꯦꯝ ꯕꯤꯔꯍꯔꯤ ꯀꯣꯂꯦꯖ ꯒꯣꯚꯔꯅꯤꯡ ꯕꯣꯗꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯖꯕ ꯌꯨꯠ ꯗꯤꯖꯥꯏꯟꯅ ꯌꯨꯠ ꯑꯞꯂꯤꯞꯃꯦꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯨꯀꯣꯕꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯕꯣꯗꯤꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯑꯊꯨꯕꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇ ꯗꯥꯏꯇ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯌꯨꯀꯣꯅ ꯈꯪꯍꯜꯂꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯈꯥ ꯂꯩꯀꯥꯏꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎ ꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯌꯨꯀꯣꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯧꯅꯥꯎꯖꯝ ꯕꯤꯄꯤꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯥꯎꯔꯦꯝ ꯕꯤꯔꯍꯔꯤ ꯀꯣꯂꯦꯖꯀꯤ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯟ ꯑꯣꯏꯔꯤꯕ ꯃꯍꯩꯂꯣꯏꯁꯪ ꯑꯁꯤ ꯀꯟꯅꯕ ꯄꯥꯟꯗꯝꯗ ꯀ꯭ꯂꯕ 19ꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯁꯦꯝꯈꯤꯕꯅꯤ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛ ꯌꯨꯀꯣꯅ ꯎꯅꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯤꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯖꯕ ꯌꯨ ꯗꯤꯖꯦꯟꯗꯤ ꯎꯅꯁꯤ ꯍꯥꯏꯕꯗ ꯀooperation ꯄꯤꯕꯤꯌꯨ ꯌꯥꯈꯤꯗꯕ ꯑꯁꯤ ꯀꯔꯤ ꯑꯔꯣꯟꯕ ꯂꯩꯕꯒꯤꯅꯣ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯉꯁꯤꯐꯥꯎꯗ ꯃꯍꯥꯛꯅ ꯖꯤꯕꯤ ꯑꯃ ꯑꯣꯏꯔꯒ education sector da individual oina form fill up teka ta bai college ko property individual oina kogi paisa gi chalan ta bai individual account thajan ba aduga yada GST da education sector da exam oiba education sector da order thuoga GST 18% lobani haina order thopanga ma masung ma mayam ji GB mo ina ma GB masung ma mayam ji thijandraga mahana kama tawkara irang lai ke hari kono mahana ma GB secretary na hari kadi masi ju mahana thijamam thok rai min chi me preliminary exams mi ada miyam khang masim dam ka sing topir na haina sinjai Amaromda Yukogi General Secretary Tongbram Zitendrana Hai Jayatnaba Ladiba Naurem Birahari College da Charang Naba Late Haina Fongdok Liba Ase College Asike Ladiba Amorpa Singh Kumzinaba Honaribara Loina Namatik Chadriba College Infrastructure Asida Post Tara Tare DPC Tonabaki Advertisement Tonaba Honari Hariba Ase College Asina added on Bamatamda Sanction Tokiba Posting Adu Oza Ariba Singh Suspension Toklaga Anoba Hapnabaki Aronba Saro Silibra Haiba Chingna the Bangamde Athuba the Mian the Mayak Singh Khanghallak thoi haike haiba post 13 asi anubasing asi hapsanaba thong silibra haibasi aikoi leibiba hojiki designa masi akoi mayam da sengdokpiro loina haiba oja sing asi how thaina hek college asi hongdokpadagi wajarglaba oja sing aktani haiba oja sing asi buna suspend thamlaga haiba government akoi sanction tawraba post 13 asi makoi singsibu suspend tawraga anobasing hapnaba thawin sing thawrang silibra habasi mahakna sindopiro